Ma'am Bahanmuktada Kononjeri Duka ngasisu ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯥꯏꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯀꯣꯔꯣꯅꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯀꯩꯁꯥꯝꯄꯥꯠꯀꯤ ꯔꯦꯟ ꯑꯃꯗ ꯂꯩꯔꯒ ꯀꯣꯆꯤꯡ ꯇꯧꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯦ ꯃꯊꯣꯟ 5th floorꯅꯦꯕ꯫ ꯑꯩꯅ ꯂꯩꯔꯤꯁꯤꯅ 3rd ꯁꯨꯕꯗꯅꯦꯕ, ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯍꯣꯏꯅ ꯂꯩꯔꯤꯁꯤꯅ 2nd floorꯗꯅꯦꯕ꯫ ꯏꯃꯥꯟꯅꯕ ꯃꯣꯏ 3 ꯂꯩꯌꯦꯕ 2nd floorꯗ꯫ ꯑꯗꯨꯀꯥꯟꯗ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯚꯔꯥ ꯑꯣꯏꯗꯦꯕ, ꯂꯣꯏ ꯍꯥꯡꯉꯦꯕ ꯑꯌꯥꯝꯕꯅ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯔ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ, ꯑꯩꯈꯣꯏ 4-5 ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ꯫ ꯂꯣꯏꯅ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯛꯆꯤꯡ ꯃꯆꯥ ꯑꯃꯒ ꯂꯩꯕ ꯃꯊꯛꯇꯀꯣ, ꯑꯩꯈꯣꯏ 4-5 ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯒ ꯃꯤꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯊꯣꯛꯁꯦꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯤꯡ ꯊꯣꯡꯉꯦ ꯑꯩꯈꯣꯏ 4ꯁꯦ, ꯑꯗꯨꯒ ꯉꯟꯇꯥꯅ ꯆꯥꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯩꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯀꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯩꯅ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯀꯥꯔꯨꯔꯤꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯕ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯊꯛꯁꯤꯗ ꯃꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ꯫ ꯃꯤꯁꯦ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯦ ꯇꯥꯏꯌꯦꯕ, ꯗꯥꯏꯔꯦꯛ ꯇꯥꯏꯌꯦꯕ꯫ ꯐ꯭ꯂꯣꯔꯁꯦ ꯃꯊꯛꯇꯗꯤ ꯁꯥꯠ ꯍꯩꯇ꯭ꯔꯦꯕ, ꯀꯔꯤꯒꯨꯝꯕ ꯑꯄꯥꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯦꯕ ꯁꯥꯠꯀꯤ ꯃꯍꯨꯠꯇ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯄꯦꯠꯅꯦꯕ ꯃꯣꯏꯅ ꯊꯥꯔꯤꯁꯦ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯊꯛꯇ ꯀꯥꯔꯛꯄꯁꯤꯗ ꯃꯤ ꯆꯠꯄ ꯃꯈꯣꯟꯁꯦ ꯇꯁꯦꯡꯅ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯤꯌꯦꯕ ꯍꯥꯏꯐꯦꯠꯇꯤꯀꯣ, ꯑꯗꯨ ꯆꯤꯡꯅꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨ ꯀꯃꯥꯏꯅ ꯏꯇꯣꯝꯗꯅꯒ ꯑꯣꯏꯔꯦ, ꯑꯩ ꯃꯈꯥꯗ ꯀꯨꯝꯍꯧꯔꯒꯦꯅ ꯐꯠ ꯃꯈꯥꯗ ꯀꯨꯝꯃꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯝꯃꯦꯕ꯫ ꯚꯥꯏ ꯃꯊꯛꯇ ꯃꯤ ꯑꯃ ꯆꯠꯄꯩ ꯇꯥꯏꯞ ꯇꯧꯍꯧꯋꯦ ꯈꯣꯠꯂꯦꯅ꯫ ꯑꯗꯣ ꯃꯣꯏꯁꯨ ꯀꯤꯌꯦꯕ ꯈꯪꯕ꯭ꯔꯥ, ꯃꯣꯏꯁꯨ ꯀꯤꯌꯦꯕ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ, ꯅꯪꯕꯨ ꯐꯥꯒꯤ ꯇꯥꯊꯣꯛꯑꯦꯕ ꯋꯥꯔꯤꯁꯦ꯫ ꯃꯣꯏꯁꯨ ꯀꯤꯔꯦ ꯍꯥꯏꯕꯁꯦ, ꯃꯣꯏ ꯀꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯈꯪꯉꯦ꯫ ꯑꯗꯨ ꯉꯁꯤꯗꯤ ꯃꯇꯝ ꯍꯧꯈꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯁꯤ꯫ ꯑꯗꯩ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒ ꯑꯗꯒꯤ ꯒꯣꯕꯤꯟ ꯍꯥꯏꯔ ꯏꯃꯥꯟꯅꯕ ꯑꯃꯒꯀꯣ, ꯃꯥꯒ ꯑꯣꯏꯕ꯫ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ 2ꯁꯤꯅ ꯃꯃꯣꯏꯅ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖ꯭ꯋꯥꯔꯁꯤꯗ ꯗꯁ ꯐꯥꯕꯤꯅ ꯁꯤꯁꯦ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯦ ꯆꯥꯛꯆꯥ ꯇꯣꯂꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯡ 7 ꯈꯔ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯦ, ꯄꯨꯡ 7 ꯇꯥꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯁꯦ꯫ ꯖ꯭ꯋꯥꯔꯁꯤ ꯁꯥꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧ, ꯍꯦꯛ ꯍꯧꯕ ꯁꯥꯟꯅꯕꯗꯒꯤꯅ ꯑꯗꯨꯝ ꯑꯩꯒ ꯒꯣꯕꯤꯟ ꯑꯩꯒ ꯇꯤꯝꯒꯁꯤꯅ ꯉꯝꯕꯁꯤꯅ ꯈꯪꯕ꯭ꯔꯥ, ꯖ꯭ꯋꯥꯔꯁꯦ ꯑꯗꯨꯝ ꯖ꯭ꯋꯥꯔꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯉꯝꯃꯦꯕ꯫ ꯑꯗꯨ ꯖ꯭ꯋꯥꯔꯁꯦ ꯆꯦꯒ ꯌꯦꯜꯂꯛꯄꯁꯤꯗ ꯆꯦꯒꯁꯦ ꯃꯣꯏ 3ꯁꯦ ꯆꯤꯡꯅꯔꯦꯕ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯈꯪꯉꯕ꯫ ꯃꯣꯏ 3ꯁꯦ ꯆꯤꯡꯅꯔꯦꯕ, ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ, ꯀꯩꯅꯣꯝꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯁꯥꯟꯅꯔꯤꯕ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯁꯨ ꯀꯤꯔꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯁꯦꯅ ꯍꯥꯏꯔꯦꯅꯦ꯫ ꯑꯗꯩ ꯇꯨꯝꯅꯕ ꯇꯧꯔꯁꯦꯅ ꯑꯩꯁꯨ ꯃꯣꯏ ꯃꯅꯥꯛꯇ ꯇꯨꯝꯕ ꯌꯥꯏꯑꯕ꯫ ꯑꯗꯨ ꯃꯣꯏꯅ ꯌꯥꯝ ꯀꯤꯕ ꯇꯥꯔꯗ꯭ꯔꯥꯅ ꯑꯩꯁꯦ ꯑꯩ ꯀꯥꯗ ꯂꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ꯫ ꯑꯗꯨ ꯐꯔꯦ ꯄꯣꯊꯥꯔꯁꯦꯅ꯫ ꯑꯗꯩ ꯃꯣꯏꯁꯨ ꯆꯤꯡꯅꯔ ꯂꯩꯍꯧꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ꯫ ꯉꯁꯥꯏꯒꯤ ꯖ꯭ꯋꯥꯔꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯩꯅ ꯇꯣꯛꯄꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯃꯨꯛꯇꯪ ꯐꯥꯎꯕ ꯉꯝꯕꯁꯦ ꯌꯥꯎꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ, ꯈꯪꯉꯦꯕ ꯁꯥꯟꯅꯔꯤꯕ ꯃꯅꯨꯡꯗ ꯃꯣꯏꯅ꯫ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯦ, ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯔꯒꯀꯣ, ꯑꯁꯤꯕꯨ ꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯔꯝꯒꯅꯤꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯟꯅꯅꯒ ꯑꯩꯉꯣꯟꯗꯅ ꯑꯦꯀꯥ 4ꯒ ꯌꯥꯎꯔꯒ ꯃꯉꯣꯟꯗ ꯗꯁ 4ꯒ ꯈꯔ ꯌꯥꯎ, ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯦꯝ ꯁꯦꯝꯗꯕꯤꯗ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯑꯗꯩꯗꯤ ꯑꯩꯁꯦ ꯃꯊꯛꯇ ꯀꯥꯔꯛꯑꯦ꯫ ꯃꯊꯛꯇ ꯀꯥꯔꯛꯀꯥꯟꯗ ꯏꯇꯣꯝꯗꯅꯦꯕ ꯃꯊꯛꯇ ꯇꯨꯝꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ, 3rd floorꯁꯤꯗ ꯃꯇꯣꯝꯗꯅꯦꯕ꯫ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯐ꯭ꯂꯣꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯇꯪ ꯗꯪ ꯇꯥꯕ ꯗꯣꯡ ꯍꯧꯕꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅ ꯀꯨꯞꯄꯦꯕ ꯃꯊꯛꯁꯦ ꯍꯧꯋꯦꯕ ꯈꯪꯕ꯭ꯔꯥ꯫ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤ ꯆꯠꯄꯗꯨꯅꯦ, ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯇꯧꯔꯛꯄꯗꯨꯅꯦ, ꯑꯗꯩ
ꯍꯨꯏꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯁꯤꯡꯗꯤ ꯀꯤꯅ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯡꯗꯤ ꯑꯗꯨꯝ ꯀꯌꯥ ꯏꯁꯥꯗ ꯑꯀꯤꯕ ꯌꯥꯝ ꯐꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯁꯤꯗ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯈꯪꯉꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯐꯖꯅ ꯑꯈꯪ ꯑꯍꯩ ꯃꯅꯥꯛꯇ ꯌꯦꯡꯉꯀꯥꯟꯗꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯀꯣ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯂꯥꯏꯅ ꯁꯥꯟꯅꯔꯀꯥꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯥꯔꯛꯄꯅꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯗꯨꯗ ꯈꯤꯇꯪ ꯃꯊꯤ ꯐꯣꯡꯕꯒꯤ ꯎꯠꯄꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯈꯪꯉꯕ ꯀꯨꯏꯔꯦꯕ ꯃꯣꯏꯅ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤ ꯇꯧꯔꯒ ꯃꯤꯁꯤꯗ ꯍꯥꯏꯠ ꯏꯟꯁꯤꯟꯗꯣꯏꯅꯦꯕ ꯂꯥꯏ ꯐꯠꯇꯕꯁꯤꯗ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯃꯤꯁꯤ ꯃꯥꯡꯍꯜꯂꯨ ꯇꯥꯛꯍꯜꯂꯨ ꯑꯗꯨ ꯉꯛꯇꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯨꯏꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯦ ꯃꯥꯁꯦ ꯇꯧꯔꯨꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯍꯩꯇꯅ ꯂꯤꯖꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯂꯤꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯑꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ